Security na Churachandpurdagi rocket mari fagatkhre pawasi pandam pausedagi lokhatchabane Churachandpur district ki mafam amada security force na sathagiba thi humbagi thabak chathavada rocket mari amadi bomb gi masaksing lolamba mafam ama phangba ngamkhre police ki pauna hai haukiba yumsa kaisa numitta security force na district asigi thangjing parengda laiba pangjang village ta sathaba thi humbagi thabakta rocket mari amadi bomb gi masakaya thamlamba thengnakhibane Rocket mari adugi manungda rocket ani amana foot nipan sangi aduga rocket ani amana foot taret sangi haire loinana achauba mortar ane improvise mortar ahum radio set ama grenade ani su phangba ngamkhi haire mari laina de KYKL pawasi pandam pause dagi lokhatchavane chaliba tha sigi chaisat kuntarukta Manipur police na micham miyam amade lalolitik tawriba dukan singdagi sel khaibaga mari lainana Imphal West ki Naran Konjil dagi fari hairiba thongam nauba maitai sahi kun mathoi apokpa TIs inaucha Sekmaijin khoidum hairiba myoy ase KYKL amade masigi lanmi sanglo MYL ga karigumba hiram amatada mari laina de haina aina thingkraba lalawlo kanglai yawol kanbalo KYKL gi deputy secretary publicity and research M loya khumanna thadorokpa sherolaman haire BJP dagi songtham bijoy tanthoki bagi order chanaba yaroi haina court na rai ta khre Pawasi pandam pause dagi lokhatchavane kumjali singani kunithoi February thada Bharatiya Janata Party Manipur Pradesh ki primary membership tagi socio and political commentator songtham bijoy tanthoki bagi order adu chanaba yaroi haina court na rai ta khre haire wafam asi ngasi lamphel da leiba civil judge junior division court na learn advocate and Bhupenda Maitaiga paumi singa unavada phongdokhibane mahakna makha taraduna sahi aniga tha nipal henna civil trial kuina chatharaba matungda nakal animaki examination chatharaga cross examination chatharaba matungda ngasigi court na Bharatiya Janata Party Manipur Pradesh ki president pi khiba order adu chanadre haina court ki judgment amana rai tare mahaki client CH Bijay tanthokpa adu chanadre loinana mahakpu tanthokiba adu BJP gi lainga ki wangmadane niyam natte chanaba yaroi haina court na rai ta khre haiba wafam thamkhe